ꯅꯣꯡꯉꯥꯜꯂꯦ ꯂꯩꯁꯤ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯗꯨꯅ ꯆꯥ ꯂꯣꯜꯂꯤ ꯇꯣꯝꯊꯤꯟ ꯃꯐꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯊꯣꯔꯛꯏ ꯑꯗꯨ ꯎꯕꯗ ꯂꯩꯁꯤ ꯏꯉꯛ ꯉꯛꯅ ꯇꯣꯝꯊꯤꯟꯗ ꯍꯪꯖꯩ ꯇꯥꯃꯣꯆꯥ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯊꯕꯛ ꯑꯌꯨꯛꯁꯤꯗ ꯀꯩ ꯊꯕꯛꯅꯣ ꯇꯥꯟꯖꯥꯗꯨꯗ ꯂꯦꯝꯕꯤ ꯆꯪꯉꯛꯏ ꯂꯦꯝꯕꯤꯅ ꯅꯥꯎ ꯊꯣꯛꯑꯒꯦ ꯍꯥꯏꯔꯣ ꯅꯪꯕꯣ ꯆꯥꯒ ꯊꯛꯑꯕꯣ ꯇꯣꯝꯊꯤꯟꯅ ꯊꯛꯇ꯭ꯔꯤ ꯍꯣꯇꯦꯜꯗ ꯊꯛꯎꯔꯒꯦ ꯂꯩꯁꯤꯅ ꯂꯣꯏꯗꯣꯔꯦ ꯏꯆꯦ ꯇꯥꯃꯣꯆꯥ ꯁꯤ ꯊꯛꯑꯒ ꯆꯠꯂꯣ ꯇꯣꯝꯊꯤꯟꯅ ꯑꯩ ꯊꯦꯡꯉꯦ ꯇꯣꯝꯊꯤꯟ ꯊꯛꯇꯤ ꯊꯛꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯊꯛꯇ꯭ꯔꯦ ꯂꯩꯁꯤꯅ ꯉꯔꯥꯡꯅꯁꯨ ꯍꯥꯏꯗꯦ ꯍꯣꯏ ꯉꯔꯥꯡ ꯍꯥꯏꯗ꯭ꯔꯁꯨ ꯉꯁꯥꯏ ꯍꯥꯏꯕ ꯌꯥꯏꯗꯅ ꯑꯩꯗꯤ ꯅꯍꯥꯟꯈꯩꯁꯨ ꯈꯪꯗꯦ ꯂꯦꯝꯕꯤꯅ ꯍꯩꯃꯥ ꯃꯥꯅ ꯅꯪꯉꯣꯟꯗ ꯍꯥꯏꯗ꯭ꯔꯣ ꯍꯥꯏꯗꯦ ꯏꯆꯦ ꯃꯇꯨ ꯑꯃ ꯂꯩꯔꯝꯃꯅꯤ ꯑꯗꯨꯅꯅꯤ ꯗꯤꯅꯦꯁ ꯅꯣꯛꯊꯣꯔꯛꯏ ꯂꯩꯁꯤ ꯃꯇꯩ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯃꯀꯣꯛ ꯈꯨꯝꯃꯤ ꯏꯀꯥꯏꯔꯞꯁꯨ ꯇꯧꯏ ꯗꯤꯅꯦꯁꯅ ꯏꯀꯥꯏꯅꯨ ꯁꯦꯟꯅꯒꯗꯕꯅꯤ ꯂꯦꯝꯕꯤꯅ ꯇꯥꯃꯣꯁꯨ ꯌꯥꯔꯦ ꯑꯉꯥꯡ ꯏꯀꯥꯏꯔꯤꯉꯩꯁꯤꯗꯅꯦ ꯑꯗꯨ ꯅꯠꯇꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯔꯝꯃꯔꯣꯏ ꯗꯤꯅꯦꯁꯅ ꯍꯩꯃꯥ ꯁꯤꯕꯨ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯅꯣ ꯑꯕꯦꯝ ꯉꯁꯤꯗꯤ ꯏꯇꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ ꯂꯩꯁꯤꯅ ꯍꯥꯏꯕꯤꯌꯣ ꯂꯦꯝꯕꯤꯅ ꯑꯩꯗ ꯆꯠꯍꯧꯔꯒꯦ ꯁꯤꯗ ꯀꯨꯏꯅ ꯂꯩ ꯌꯥꯄꯣꯟꯇꯦ ꯗꯤꯅꯦꯁꯅ ꯆꯠꯅꯤꯡꯕ ꯅꯪ ꯆꯠꯂꯣ ꯂꯦꯝꯕꯤꯅ ꯍꯣꯏ ꯗꯤꯅꯦꯁꯅ ꯑꯕꯦꯝ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯑꯩꯁꯦ ꯅꯇꯩꯅꯤ ꯈꯟꯒꯅꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯅꯕꯨꯡꯅꯤ ꯈꯟꯒꯗꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯁꯤꯡꯗꯣ ꯑꯩ ꯈꯪꯉꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯏꯀꯥꯏꯒꯅꯨ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯅꯨ ꯅꯕꯨꯡꯗ ꯅꯕꯨꯡ ꯑꯣꯏꯅ ꯈꯜꯂꯨ ꯅꯆꯦ ꯑꯍꯟꯒꯤꯁꯨ ꯑꯁꯣꯏꯕ ꯌꯥꯝ ꯂꯩ ꯅꯆꯦ ꯌꯥꯏꯃꯗꯤ ꯂꯥꯟꯖꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯥꯅ ꯃꯤꯅ ꯏꯟꯁꯤꯟꯕ ꯋꯥ ꯂꯧꯕꯗꯒꯤ ꯑꯁꯤ ꯌꯧꯈꯤꯕꯅꯤ ꯑꯗꯨꯅ ꯏꯇꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯤ ꯅꯪ ꯆꯤꯡꯅꯕ ꯂꯩꯇꯅ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯎ 이따이 ꯑꯕꯦꯝ ꯑꯩ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇ ꯈꯪꯉꯤ ꯅꯪꯅ ꯁꯣꯏꯗꯅ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯌꯨꯝꯁꯤꯒꯤ ꯃꯤ ꯑꯃꯗ ꯈꯪꯍꯟꯕ ꯌꯥꯗꯦ ꯅꯆꯦꯁꯨꯅꯤ ꯍꯥꯏꯁꯦ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯈꯪꯒꯗꯕꯅꯤ ꯑꯩꯅ ꯍꯥꯏꯁꯤ ꯅꯪ ꯚꯥꯞ ꯇꯥꯕ ꯉꯝꯃꯤꯀꯣ ꯍꯣꯏ 이따이 ꯑꯩ ꯈꯪꯉꯦ ꯅꯊꯧ ꯇꯧꯖꯔꯣ ꯂꯩꯁꯤ ꯆꯥꯗꯨ ꯍꯩꯗꯨꯅ ꯃꯇꯩꯒꯤ ꯄꯤꯔꯝꯗꯨꯅ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛꯀꯤ ꯄꯤꯕ ꯆꯠꯈꯤ ꯗꯤꯅꯦꯁꯅ ꯑꯩꯒꯤ ꯏꯅꯥꯎꯁꯦ ꯅꯨꯄꯤ ꯊꯤꯕ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯀꯣ ꯑꯉꯥꯡ ꯑꯣꯏꯖꯔꯁꯨ ꯂꯦꯝꯕꯤ ꯆꯪꯉꯛꯏ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯩꯇꯗꯤ ꯀꯩꯅꯣ ꯆꯍꯤ 38ꯅ ꯄꯨꯁꯤꯜꯂꯛꯄꯕꯨ ꯁꯣꯏ ꯍꯥꯏꯕ꯭ꯔꯣ ꯅꯪꯁꯨ ꯌꯥꯎꯖꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯍꯣꯏꯗ ꯂꯩꯁꯤ ꯆꯪꯉꯛꯄꯗꯨꯗ ꯀꯧꯔꯛꯏ ꯂꯦꯝꯕꯤꯅ ꯑꯕꯦꯝ ꯂꯥꯛꯑꯣ ꯆꯥꯁꯦ ꯍꯥꯟꯅ ꯊꯛꯈꯤꯁꯦ ꯏꯆꯦ ꯑꯩ ꯊꯛꯑꯔꯣꯏꯒꯦ ꯀꯩꯒꯤ ꯇꯥꯃꯣꯆꯥ ꯊꯛꯇꯅ ꯆꯠꯈꯤꯕꯗꯣ ꯊꯦꯡꯉꯦ ꯍꯥꯏꯕꯅꯦ ꯂꯝꯕꯤꯗ ꯀꯩꯁꯨ ꯊꯛꯑꯣꯏꯌꯦ ꯑꯗꯨꯅꯅꯦ 마디 태박 떠오르더이네. 아이네 윰다 레이허버니나. 타암니다 낭보 라오. 이제 야라니에. 디네스나. 안강나 야리 하르디 또 오낭 마소. 아시나 파트로. 너희나 세디바 아두군바가 강비바 자나데. 렘비나. 하리 ngam비레다 누가이다. 누피 아이코이나디 누파 너희기 칸다나 짜까 싱하이르가 사비도이네바고. 아두가 너희나 nupi aikoina chadabadi kem khangde laisi moi ani gi mataududa noi lembina abem kan bonde na che sune tawba yaba tawrum graponi isa waraga toi laisina adoi che tamocha yauroi dabanina chakse khara handa doi na tro haima hapo horen mayam samina banang na bala kaniye aduga amuk chatoine adoi che ai kenom hange hango tamochana tawri thabak se kaino Dinesh cha thaidu khanga hai lembina noktuna hai rei kaino tamo cha thak hai trabo amu hari duba Dinesh na abem nang adu su khangdra khangdi ei dai thabak ama tawi hai badi khangba kai thabak no hai di khangdi
Loiredana tauriside. Kaidaurage itai. Lembina noina taise ngaurabani. Laisina oh iche sidiba. Dinesh na sidabu kana nungsinari haidono ba. Phabane se masana adum taraktro. Lembina noina te horaktore yengo. Ikai base khangdraba. Onthokna tandauride taurise idea. Laisina iche itaina haise ai bhab ta bangamdre. Dinesh na apangbi asi fau khangde. Lembina wachoi ngangdra adum leidawni. Ho noi ta moza se IS oi bayam pame. Exam tharam daidane noi na taise gari accident thokdana adum to edana. Adu to obanina pamda noi na taigi thabak mayam se mana lo yengsilini. Laisi ngangna hangai. Ha kai buno haise. Lembina leiramo. Asi hairaga haugatuna laisida kemta hairamdana thoki. Dinesh na Nacheze amajida khudi thigi badagini adoraise nang jekshin jauko. Ite kaino midi nupi thaganai aduga itei di kaidori basidia. Dinesh noktorai adu ubada laisidu ikaiduna nonthaki. Dinesh na aduni dana adumaina kayamta koiroidaba nachi afau bisila etu. Lembina haima kayadano yengune asidabu kanagi nupina nungsidoinoba ai hoirambagi pharabaniko. Laisida amuk onsilai aduga hairai. Lembina se si yengo aduga khangani. File ama pirai laisi lauduna yengi. File duda iriba mayam du ubada angakpa ama oire. Lembina kaidore be iche si thabak mayam siga tamochana komtho isina kamai tauriba. Ho aina ngahak sangbirine nupi thi khangaroina. Haujikti nang laabanina ne nang sumafam singse loina khangnaba honagadabani ko. Iche ai haidau mandi. Dinesh na tamaga haidau ne. Laisina hoi tai. Dinesh na kay injang thongaba. Lembina imana kangsoi chaningena kangsoi thonge kanghaw amaga. Dinesh na thongo aisho kai kaino tawba yaba kita yenguge. Lembina abem chak loirabanina nauda phone tawroro chak loire laona iche thiba horamage. Hoi che. Laisi kada changlae sofa da tomthin famduna leirami. Adu ubada laisi tomthin gi manakta changi aduga tapna hangai. Tamocha lakpa kyam kuirage. Tomthin khumde magi tawbam thokpadu adum tawduna lei. As hojik fau sauri male ai chak thirukige. Handak su tomthin kemta khumakte. Laisi tomthin saure haiba khangi aduna wa pak na ngangdre. Phagi dagi tomthin awoiba onduna sauki. Mangani chakauba loire adubu tomthin sauba fatkide. Laisi tawfam khangdre. Numit kharanigi matung tomthin yam harauna pung ahum adaida laki. Laisi koithi chakhumda leirami. Tomthin yam harauna laisi gi manak tamna changai. Khara changjili nakandagi kolik loisinbagi makhol tarai. Phat yeng thorakpada abesna oirami. Tomthin khangau kaurai. Tomthin na ngasai kaurise nana to tadro. Laisi pakhatna khumai. Kai hage ai ta haudre. Taroi nang sila. Adum hairo. Lao hairdi salak toba. Kaino tamocha nang wathi yam tawibo. Nang kaida tamgi haino siyengo se. Ha asing be haido ba. Ai nang phagi tawgidro. Laisi noklamba maithongdu sadhanjili. Ka tamna chenki tomthin na tanai. Ka gi thongdu lok tawki. Kamai tawni khalingai laisi kapagi makhol tarai. Tomthin na abem kaigino nang kapidoba adumai tawno nok tawbo numisida kaino nang tawridoba
ꯁꯦ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯣꯕ. ꯂꯩꯁꯤ ꯀꯞꯄꯗꯤ ꯇꯣꯛꯈ꯭ꯔꯦ. ꯇꯣꯝꯊꯤꯟ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ. ꯑꯕꯦꯝ ꯅꯪ ꯍꯥꯡꯉꯔꯣꯏꯗ꯭ꯔꯣ? ꯂꯩꯁꯤ ꯍꯟꯗꯛꯁꯨ ꯈꯨꯝꯃꯛꯇꯦ. ꯇꯣꯝꯊꯤꯟ ꯁꯥꯎꯖꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ. ꯐꯔꯦ ꯐꯔꯦ, ꯑꯩꯉꯣꯟꯗ ꯁꯥꯎꯕꯅꯤꯅ ꯑꯩ ꯆꯠꯂꯦ. ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯔꯣꯏ. ꯂꯩꯁꯤ ꯄꯥꯈꯠꯅ ꯊꯣꯡꯗꯨ ꯁꯠ ꯍꯥꯡꯉꯛꯏ. ꯈꯪꯀꯧ ꯀꯧꯔꯛꯏ. ꯇꯥꯃꯣꯆꯥ. ꯇꯣꯝꯊꯤꯟ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯤꯕꯨ ꯀꯥꯗ ꯆꯤꯡꯗꯨꯅ ꯄꯨꯁꯤꯜꯂꯤ. ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯤ. ꯂꯩꯁꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯀꯩꯒꯤꯅꯣ ꯀꯞꯄꯤꯗꯣ? ꯂꯩꯁꯤ ꯇꯞꯅ ꯈꯨꯝꯃꯛꯏ. ꯌꯨꯝ ꯅꯤꯡꯁꯤꯡꯉꯛꯑꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟꯗ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯁꯤ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄ ꯍꯧꯔꯛꯏ. ꯇꯣꯝꯊꯤꯟ ꯂꯩꯁꯤꯕꯨ ꯃꯊꯥꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯄꯤꯁꯤꯡꯗꯨ ꯇꯩꯊꯣꯛꯄꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯑꯕꯦꯝ ꯀꯞꯀꯅꯣꯁꯦ. ꯇꯥꯃꯣꯆꯥ ꯅꯨꯡꯉꯥꯏꯇꯦ. ꯇꯥꯃꯣꯆꯥ ꯋꯥꯈꯜ ꯈꯟꯊꯍꯧꯗ꯭ꯔꯦ. ꯅꯪꯕꯨ ꯃꯤꯒꯤ ꯑꯣꯏꯈꯤꯗ꯭ꯔꯥ, ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯄꯥꯈꯠꯄ ꯐꯥꯎꯈꯤꯕꯅ, ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯈꯤꯕꯅ ꯑꯩ ꯋꯥꯈꯜ ꯈꯟꯊꯍꯧꯗ꯭ꯔꯦ. ꯂꯩꯁꯤꯕꯨ ꯃꯥꯒꯤ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯕꯤ. ꯑꯩꯒꯤ ꯑꯕꯦꯝꯕꯨ ꯀꯩꯗꯧꯅꯨꯡꯗ ꯅꯝꯖꯤꯟꯗꯨꯅ ꯊꯝꯃꯣꯏ. ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯇꯥꯃꯣꯆꯥꯅ ꯊꯨꯡꯍꯟꯒꯅꯤ. ꯈꯪꯍꯧꯗꯦ ꯂꯩꯁꯤꯒꯤ ꯃꯥꯏꯗ ꯄꯤ ꯇꯥꯁꯤꯜꯂꯛꯏ. ꯂꯩꯁꯤ ꯇꯣꯝꯊꯤꯟꯒꯤ ꯃꯊꯥꯗꯒꯤ ꯈꯔ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯂꯩꯁꯤꯅ ꯀꯩꯒꯤꯅꯣ ꯇꯥꯃꯣꯆꯥ ꯀꯞꯄꯤꯗꯤ? ꯑꯩꯉꯣꯟꯗꯗꯤ ꯀꯞꯀꯅꯨ ꯍꯥꯏꯔꯒ. ꯇꯣꯝꯊꯤꯟ ꯅꯣꯛꯊꯣꯔꯛꯏ. ꯑꯩꯒꯤ ꯑꯉꯥꯡ ꯃꯆꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯒꯤ. ꯂꯩꯁꯤꯒꯤ ꯈꯖꯥꯏꯗꯨ ꯁꯤꯛꯏ. ꯂꯩꯁꯤꯗꯨ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ. ꯅꯨꯡꯁꯤꯔꯒꯕꯨ ꯃꯤꯒꯤ ꯈꯖꯥꯏꯗ ꯁꯤꯛꯅꯕ꯭ꯔꯣ? ꯇꯣꯝꯊꯤꯟ ꯍꯦꯟꯅ ꯅꯣꯛꯊꯣꯔꯛꯏ. ꯂꯩꯁꯤꯗꯤ ꯑꯗꯨ ꯎꯕꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ. ꯑꯉꯥꯡ ꯃꯆꯥꯗ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯗꯅ ꯂꯛꯅꯕꯗ ꯈꯖꯥꯏꯗ ꯁꯤꯛꯄꯗꯣ, ꯑꯗꯨꯅꯦ ꯑꯩꯅ ꯅꯉꯣꯟꯗ ꯇꯧꯔꯤꯁꯦ. ꯇꯥꯅꯤꯡꯗꯦ. ꯇꯣꯝꯊꯤꯟ ꯂꯩꯁꯤꯗ ꯀꯣꯜꯂꯝꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ. ꯈꯣꯡꯀꯥꯞ 2-3 ꯊꯥꯡꯕ ꯍꯧꯔꯦ. ꯂꯩꯁꯤ ꯄꯥꯈꯠꯅ ꯇꯣꯝꯊꯤꯟꯕꯨ ꯀꯧꯏ. ꯇꯥꯃꯣꯆꯥ ꯀꯥꯏꯗꯅꯣ? ꯇꯣꯝꯊꯤꯟ ꯆꯞ ꯂꯦꯞꯄꯤ. ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯏ. ꯏꯄꯥ ꯄꯥꯈꯠꯅ ꯂꯩꯁꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯇꯣꯝꯊꯤꯟꯅ ꯀꯩꯗꯧꯔꯦ? ꯀꯥꯏꯗꯅꯣ? ꯇꯣꯝꯊꯤꯟ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯏ. ꯑꯗꯨꯒ ꯑꯣꯟꯊꯣꯛꯑꯒ ꯆꯠꯀꯦ ꯇꯧꯏ. ꯂꯩꯁꯤꯗꯨ ꯍꯟꯗꯛꯇꯤ ꯇꯣꯝꯊꯤꯟꯒꯤ ꯈꯨꯗꯥꯡꯗꯨ ꯐꯥꯏ. ꯇꯣꯝꯊꯤꯟ ꯏꯉꯛ-ꯉꯛꯅ ꯍꯪꯉꯛꯏ. ꯀꯩꯗꯧꯔꯦ ꯑꯕꯦꯝ? ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯀꯦꯝ ꯍꯥꯏꯔꯝꯗꯅ? ꯁꯥꯎꯅꯣꯕ. ꯇꯣꯝꯊꯤꯟ ꯑꯏꯪꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯁꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯊꯣꯡꯁꯦ ꯅꯨꯡꯊꯤꯟꯁꯤꯗ ꯂꯣꯜꯂꯒ ꯑꯗꯨꯝ ꯊꯝꯃꯁꯦ ꯍꯥꯏꯔꯣ? ꯃꯤꯅ ꯐꯅ ꯈꯟꯅꯕ. ꯂꯩꯁꯤ ꯏꯀꯥꯏꯗꯨꯅ ꯇꯣꯝꯊꯤꯟꯒꯤ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯇꯨꯅ ꯂꯠ-ꯂꯠ ꯇꯧꯅ ꯍꯥꯏꯔꯛꯏ. ꯑꯗꯨꯏꯁꯨ ꯍꯥꯏꯔꯝꯕ ꯌꯥꯏꯅ. ꯑꯩꯗꯤ ꯁꯥꯎꯕ ꯃꯥꯜꯂꯤꯅꯦ. ꯇꯣꯝꯊꯤꯟ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯏ. ꯂꯩꯁꯤꯕꯨ ꯐꯃꯨꯡꯗ ꯐꯝꯍꯜꯂꯦ. ꯃꯥꯅ ꯂꯩꯁꯤꯒꯤ ꯃꯥꯡꯗ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯋꯥ ꯍꯪꯉꯛꯏ. ꯑꯕꯦꯝ. ꯂꯩꯁꯤ ꯇꯞꯅ ꯈꯨꯝꯃꯤ. ꯅꯪ ꯃꯈꯥ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯀꯦꯝ ꯇꯝꯃꯔꯣꯏꯒꯦ. ꯇꯣꯝꯊꯤꯟꯁꯨ ꯋꯥ ꯇꯞꯅ ꯉꯥꯡꯉꯤ. ꯀꯩꯒꯤꯅꯣ? ꯇꯣꯝꯊꯤꯟ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯗꯨꯅ ꯇꯝꯅꯤꯡꯉꯁꯨ ꯇꯝꯅꯤꯡꯗꯦ ꯍꯥꯏꯅ ꯈꯨꯝꯃꯤ. ꯇꯣꯝꯊꯤꯟ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ. ꯀꯩꯒꯤꯅꯣ ꯍꯥꯏꯕ? ꯇꯥꯃꯣꯆꯥꯗ ꯁꯥꯎꯔꯤ ꯑꯣꯏꯔꯝꯅꯤ. ꯇꯥꯃꯣ ꯑꯩ ꯀꯩꯝ ꯍꯥꯏꯔꯣꯏꯌꯦ. ꯑꯗꯨꯒꯤ ꯅꯠꯇꯦꯕ. ꯃꯤꯅ ꯃꯧ ꯑꯣꯏꯔꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯑꯦꯅ ꯉꯥꯡꯅꯅꯤꯕ. ꯇꯁꯦꯡꯕꯗꯤ ꯂꯩꯁꯤꯗꯤ ꯃꯧꯅꯤ. ꯑꯗꯨꯅ ꯅꯨꯄꯥ ꯃꯉꯥꯎ ꯊꯤꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯀꯅꯤ. ꯑꯗꯨꯅ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯂꯩꯁꯤꯒꯤ ꯊꯥꯖꯕ ꯃꯥꯡꯉꯛꯀꯅꯤ ꯍꯥꯏꯅ ꯀꯤꯖꯕꯒꯤꯅꯤ. ꯇꯣꯝꯊꯤꯟꯅ ꯇꯥꯅꯤꯡꯗꯦꯀꯣ. ꯅꯪ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯣ. ꯑꯗꯨ ꯇꯥꯃꯣꯆꯥ, ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ. ꯍꯥꯏꯌꯣ. ꯑꯩ ꯀꯅꯥꯝꯇ ꯎꯅꯔꯣꯏꯀꯣ. ꯎꯅꯅꯤꯡꯗꯦ. ꯇꯥꯃꯣꯆꯥꯅ ꯐꯅꯕ ꯍꯥꯏꯕꯤꯌꯣ. ꯑꯩ ꯌꯨꯝꯗ ꯂꯩꯇꯦꯅ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯔꯨꯝꯁꯤꯗ ꯁꯣꯐꯥ ꯊꯥꯏꯁꯤꯒꯤ ꯃꯅꯤꯡꯗ ꯂꯩ ꯃꯌꯥꯝ ꯊꯦꯠꯁꯦ. ꯇꯣꯝꯊꯤꯟ ꯑꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯅꯣꯛꯊꯣꯔꯛꯏ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯊꯦꯠꯁꯦ. ꯑꯗꯣ ꯅꯪꯅ ꯃꯤ ꯎꯅꯔꯣꯏ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣꯕ? ꯇꯥꯟꯖꯥꯗꯨꯗ ꯂꯩꯁꯤꯒꯤ ꯀꯣꯜ ꯂꯥꯛꯏ. ꯇꯣꯝꯊꯤꯟꯅ ꯄꯥꯏꯔꯣꯗꯅ. ꯂꯩꯁꯤ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ. ꯇꯥꯇꯣꯟ
ꯀꯩ ꯍꯥꯏꯒꯦ? ꯁꯨꯟꯗꯔꯅ ꯕꯦꯝ ꯄꯥꯎ ꯇꯥꯗ꯭ꯔꯤꯕꯣ ꯅ? ꯂꯩꯁꯤ ꯇꯣꯝꯊꯤꯟꯗ ꯋꯥ ꯉꯥꯡꯉꯛꯀꯅꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯇꯥꯇꯣꯟ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯦ? ꯅꯣꯏ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯑꯦ ꯉꯁꯤ꯫ ꯑꯗꯨ ꯌꯥꯎꯔꯕꯣ ꯇꯥꯇꯣꯟ? ꯑꯁ ꯕꯤꯠꯀ ꯂꯣꯏ ꯇꯦꯛꯏꯍꯦ, ꯍꯔꯥꯎ ꯍꯔꯥꯎ ꯀꯣꯜ ꯇꯧꯔꯛꯑꯒ ꯌꯥꯎꯔꯦ ꯐꯥꯔꯁꯇ꯫ ꯑꯁꯦꯡꯕꯩ? ꯍꯣꯏ ꯍꯥꯏꯕ꯫ ꯑꯅꯤꯗꯨꯗꯤ? ꯊꯣꯏꯁꯅꯥꯅ ꯁꯦꯀꯦꯟ, ꯁꯌꯥꯅ 9ꯗ꯫ ꯀꯩꯒꯤꯅꯣ ꯁꯌꯥ ꯍꯟꯗꯩꯁꯦ? ꯑꯗꯨꯗꯤ ꯅꯪ ꯍꯪꯉꯨꯔꯣ ꯆꯠꯂꯒ, ꯑꯩꯅ ꯄꯥꯅꯕꯒꯤ ꯇꯥꯏꯞꯇ꯫ ꯄꯥꯕꯨꯡꯗꯤ ꯈꯪꯉꯕꯣ? ꯈꯪꯉꯦ, ꯄꯥꯕꯨꯡꯅ ꯇꯧꯑꯣꯅ ꯇꯧꯔꯛꯏꯅꯦ꯫ ꯍꯣꯏ, ꯑꯗꯣ ꯇꯥꯇꯣꯟ ꯃꯤ ꯊꯥꯔꯛꯀꯅꯨꯀꯣ, ꯃꯥ ꯂꯨꯍꯣꯡꯈ꯭ꯔꯦ ꯁꯤꯗ ꯂꯩꯇꯦ, ꯑꯥꯎꯠꯁꯥꯏꯗꯇ ꯂꯩꯒꯦ ꯍꯥꯏꯌꯨꯀꯣ꯫ ꯑꯗꯨꯗꯤ ꯀꯩꯒꯤ? ꯇꯜꯂꯦꯕ꯫ ꯍꯣꯏ ꯍꯣꯏ, ꯊꯝꯃꯒꯦꯀꯣ ꯑꯗꯨꯗꯤ꯫ ꯐꯣꯟ ꯊꯝꯈ꯭ꯔꯦ, ꯑꯗꯨꯒ ꯇꯣꯝꯊꯤꯟꯅ ꯍꯥꯏꯔꯛꯏ, ꯑꯕꯦꯝ ꯆꯥ ꯑꯝꯇ ꯊꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯁꯤ ꯊꯣꯛꯀꯦ ꯇꯧꯏ꯫ ꯇꯣꯝꯊꯤꯟꯅ ꯈꯨꯗꯥꯡꯗ ꯐꯥꯗꯨꯅ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯤ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣ ꯊꯣꯛꯈꯤꯅꯨ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯋꯥ ꯉꯥꯡꯒꯅꯨꯀꯣ꯫ ꯑꯗꯨ ꯍꯥꯏꯔꯝꯃꯒ ꯇꯣꯝꯊꯤꯟ ꯊꯣꯛꯈꯤ꯫ ꯇꯣꯝꯊꯤꯟꯅ ꯊꯣꯡꯖꯤꯟ ꯍꯦꯛ ꯌꯧꯕꯒ ꯄꯥꯎꯗꯔ ꯀꯧꯇꯥ ꯑꯃ ꯍꯩꯖꯤꯜꯂꯛꯏ꯫ ꯑꯕꯦꯁꯅꯥꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ, ꯑꯌꯥ ꯃꯤ ꯑꯣꯟꯅꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯂꯩꯁꯤ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯉꯛꯏ꯫ ꯇꯣꯝꯊꯤꯟꯅ ꯂꯩꯔꯝꯃꯤꯕ ꯐꯤꯚꯝꯗꯨ ꯎꯕꯗ ꯋꯥꯟꯊꯈꯩ ꯅꯣꯛꯈꯤ꯫ ꯇꯣꯝꯊꯤꯟꯗꯤ ꯂꯩꯁꯤꯅ ꯑꯗꯨꯝꯅ ꯅꯣꯛꯄꯗꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕꯅꯤꯅ ꯃꯁꯥꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯔꯥꯎꯖꯕ ꯑꯃ ꯐꯥꯎꯏ꯫ ꯂꯦꯝꯕꯤꯅ ꯂꯥꯎꯔꯛꯏ, ꯂꯩꯁꯤꯗꯁꯨ ꯍꯩꯖꯤꯜꯂꯣ꯫ ꯇꯣꯝꯊꯤꯟꯅ, ꯏꯇꯩꯃ ꯌꯥꯔꯣꯏꯀꯣ, ꯑꯩꯉꯣꯟꯗ ꯍꯩꯖꯤꯜꯂꯤꯁꯤꯗꯤ, ꯑꯅꯤꯔꯛ ꯍꯟꯕ ꯌꯥꯔꯣꯏꯀꯣ, ꯑꯩ ꯅꯣꯡꯇ ꯑꯅꯤꯔꯛ ꯍꯟꯈꯤꯗꯦꯀꯣ꯫ ꯂꯩꯁꯤꯗꯤ ꯇꯧꯅꯔꯤꯗꯨ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯗꯤꯅꯦꯁꯅ, ꯑꯩꯅ ꯇꯧꯔꯝꯃꯅꯤ ꯈꯪꯉꯕꯅꯤ, ꯍꯩꯗꯧ ꯃꯤꯗꯅ ꯍꯩꯇꯕ꯫ ꯑꯕꯦꯁꯅꯥꯅ, ꯇꯥꯃꯣ ꯑꯩꯗꯤ ꯏꯅꯝꯃꯁꯦ ꯌꯥꯝ ꯍꯩꯅꯤꯡꯉꯦ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯇꯣꯝꯊꯤꯟꯅ, ꯑꯉꯥꯡ ꯆꯩ ꯆꯥꯔꯤ, ꯅꯃꯤꯠꯇꯣ ꯃꯨꯟꯅ ꯌꯦꯡꯉꯨ ꯌꯥꯗ꯭ꯔꯣ? ꯇꯣꯝꯊꯤꯟ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯩꯅ ꯐꯥꯎ ꯇꯩꯗ꯭ꯔꯤ, ꯑꯗꯨꯒ ꯃꯣꯏꯅ ꯇꯩꯅꯤ ꯀꯥꯏꯅ꯫ ꯗꯤꯅꯦꯁꯅ, ꯇꯣꯛꯑꯣ ꯌꯥꯔꯦ꯫ ꯑꯕꯦꯁꯅꯥꯅ, ꯍꯣꯏ ꯍꯣꯏ ꯏꯅꯝꯃ ꯅꯪ ꯂꯥꯏꯕꯛ ꯐꯩꯀꯣ꯫ ꯃꯌꯥꯝꯗꯨ ꯊꯣꯛꯅꯈ꯭ꯔꯦ꯫ ꯂꯩꯁꯤ ꯇꯣꯝꯊꯤꯟꯗꯨ ꯌꯦꯡꯗꯨꯅ ꯅꯣꯛꯏ, ꯇꯣꯝꯊꯤꯟꯁꯨ ꯅꯣꯛꯏ꯫ ꯂꯩꯁꯤ ꯍꯧꯒꯠꯇꯨꯅ ꯇꯥꯋꯦꯜ ꯂꯧꯊꯣꯛꯇꯨꯅ ꯇꯣꯝꯊꯤꯟꯗ ꯍꯥꯏꯔꯛꯏ, ꯁꯦ ꯕꯥꯊꯔꯨꯝꯗ ꯆꯪꯉꯣ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯊꯤꯟꯒꯤ ꯃꯀꯣꯛꯇ ꯄꯛꯏꯕ ꯄꯥꯎꯗꯔꯁꯤꯡꯗꯨ ꯀꯟꯊꯣꯛꯄꯤ꯫ ꯇꯣꯝꯊꯤꯟ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯗꯣꯛꯏ꯫ ꯇꯣꯝꯊꯤꯟꯅ, ꯊꯕꯛ ꯑꯃꯨꯛ ꯆꯠꯀꯦ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯃꯣꯏꯅ ꯅꯝꯗꯅ ꯆꯠꯍꯟꯗ꯭ꯔꯦ, ꯐꯅ ꯑꯗꯨꯝ ꯐꯔꯦ, ꯑꯩꯈꯣꯏ ꯅꯨꯄꯤꯒ ꯔꯣꯃꯥꯟꯁ ꯇꯧ ꯂꯩꯒꯦ꯫ ꯂꯩꯁꯤ ꯁꯨꯛꯇꯣꯛꯑꯒ ꯍꯥꯏꯔꯛꯏ, ꯇꯥꯅꯤꯡꯗꯦꯀꯣ꯫ ꯑꯦꯍꯦ ꯀꯩ ꯍꯥꯏꯕ ꯑꯗꯨꯗꯤ? ꯐꯩ ꯐꯩ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯃꯌꯥꯝ ꯌꯥꯎꯕꯅꯤ, ꯑꯗꯨꯗꯒꯤ ꯑꯃ ꯈꯟꯕ ꯑꯗꯨꯅꯤ꯫ ꯂꯩꯁꯤ ꯄꯥꯎꯗꯔ ꯀꯟꯊꯣꯛꯑꯝꯕ ꯈꯨꯠꯇꯨ ꯆꯞ ꯂꯦꯞꯄꯤ꯫ ꯇꯣꯝꯊꯤꯟꯗ ꯐꯩꯅ ꯌꯦꯡꯉꯤ꯫ ꯇꯣꯝꯊꯤꯟ ꯂꯩꯁꯤꯒꯤ ꯃꯑꯣꯡꯗꯨꯗ ꯀꯣꯟꯖꯤꯟꯒꯦ ꯇꯧꯏ꯫ ꯂꯩꯁꯤ ꯆꯠꯊꯣꯛꯈꯤꯕꯅ ꯍꯥꯜꯂꯤ꯫ ꯂꯩꯁꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯃꯌꯥꯝꯗꯨꯗ ꯀꯣꯜꯂꯨꯆꯣ, ꯑꯩ ꯆꯥ ꯂꯣꯟꯕ ꯆꯠꯂꯦ꯫ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ, ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤꯕ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯣꯝꯊꯤꯟ ꯏꯔꯨꯖꯕ ꯂꯣꯏꯗꯨꯅ ꯀꯤꯆꯟꯗ ꯂꯥꯛꯏ꯫ ꯂꯩꯁꯤ ꯃꯦꯀ꯭ꯔꯣꯅꯤ ꯍꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤ ꯂꯩꯕ꯭ꯔꯥ ꯌꯦꯡꯗꯨꯅ ꯇꯣꯝꯊꯤꯟꯅ ꯆꯪꯉꯛꯇꯨꯅ ꯇꯨꯡꯗꯒꯤ ꯂꯩꯁꯤꯒꯤ ꯃꯥꯏꯗ ꯄꯥꯎꯗꯔ ꯇꯩꯁꯤꯜꯂꯤ꯫ ꯂꯩꯁꯤ ꯈꯪꯉꯤ, ꯏꯃꯥ! ꯀꯩ ꯑꯉꯥꯡꯅꯣ ꯁꯤꯕꯣ, ꯑꯁꯨꯛ ꯌꯥꯝ ꯈꯪꯒꯟꯕꯁꯤꯕꯣ, ꯂꯣꯏꯅ ꯆꯣꯞ ꯇꯥꯔꯦ, ꯑꯩꯗ ꯊꯣꯛꯆꯍꯧꯔꯒꯦ꯫ ꯈꯪꯍꯟꯅꯤꯅ ꯆꯪꯉꯛꯑꯗꯤ ꯈꯪ ꯇꯥꯕ꯫ ꯇꯣꯝꯊꯤꯟ ꯇꯨꯡꯍꯟꯗꯨꯅ ꯂꯩꯁꯤ ꯌꯦꯡꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯕꯦꯁꯅꯥꯅ, ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯔꯦ, ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯅꯨꯄꯤꯅ ꯄꯥꯝꯕꯤꯔꯝꯗ꯭ꯔꯒ ꯄꯥꯝꯃꯛꯄꯁꯦ ꯁꯨꯃꯥꯏꯅ ꯇꯧꯖꯥꯠꯂꯣ ꯈꯪꯗꯦꯅꯦ꯫ ꯇꯣꯝꯊꯤꯟꯅ, ꯑꯉꯥꯡ ꯅꯌꯥ ꯇꯦꯛꯆꯅꯤ, ꯌꯥꯝ ꯍꯧꯅꯨ꯫ ꯂꯩꯁꯤꯅ, ꯕꯦꯝ ꯅꯪ ꯆꯥꯁꯦ ꯍꯩꯔꯛꯑꯣ꯫ ꯂꯩꯁꯤ ꯃꯃꯥꯏꯗꯣ ꯂꯩꯊꯣꯔꯛꯏ꯫ ꯑꯕꯦꯁꯅ ꯋꯥ ꯉꯥꯡꯒꯦ ꯇꯧꯔꯝꯕꯅꯤ꯫ ꯂꯩꯁꯤ ꯎꯕꯗꯒꯤ ꯅꯣꯛꯊꯣꯔꯛꯏ꯫ ꯃꯕꯨꯡꯕꯨ ꯀꯧꯏ, ꯇꯥꯃꯣꯆꯥ ꯁꯤꯒꯤ ꯑꯣꯏꯔꯗꯤ ꯌꯥꯏꯌꯦ, ꯑꯩ ꯄꯥꯎꯗꯔ ꯄꯨꯔꯛꯀꯦ, ꯇꯩꯔꯨ ꯂꯥꯛꯑꯣ꯫ ꯇꯣꯝꯊꯤꯟ ꯂꯥꯎꯔꯛꯏ,
ꯋꯥꯊꯤ ꯇꯧꯅꯨꯀꯣ ꯑꯗꯨꯗꯒꯤ ꯍꯦꯜꯂꯝꯃꯗꯤ ꯅꯪ ꯅꯨꯡꯉꯥꯏꯔꯣꯏ ꯈꯪꯉꯣ ꯑꯕꯦꯁꯅꯥꯅ ꯑꯌꯥ ꯌꯥꯝ ꯅꯨꯡꯁꯤꯗꯤꯌꯦ ꯂꯩꯁꯤ ꯄꯥꯎꯗꯔꯗꯨ ꯇꯩꯊꯣꯛꯀꯦ ꯇꯧꯏ ꯑꯕꯦꯁꯅꯥꯅ ꯂꯩꯁꯤꯗ ꯈꯪꯀꯧ ꯀꯧꯏ ꯏꯅꯝꯃ ꯑꯗꯨ ꯇꯩꯊꯣꯛꯀꯅꯣ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯇꯥꯃꯣ ꯍꯣꯏꯅꯅꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯧꯔꯛꯄꯅꯦ ꯂꯩꯁꯤ ꯉꯛꯅ ꯍꯪꯉꯛꯏ ꯍꯥꯏꯕꯗꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄ ꯈꯨꯗꯤꯡꯒꯤ ꯄꯥꯎꯗꯔ ꯆꯥꯏꯁꯤꯟꯅꯩ ꯍꯥꯏꯌꯦ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯇꯧꯔꯤꯅꯦ ꯑꯣꯍꯣ ꯑꯩꯅ ꯈꯟꯗꯤ ꯈꯜꯂꯦꯕ ꯀꯩꯅꯣꯝ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦꯅ ꯑꯕꯦꯁꯅ ꯅꯣꯛꯏ ꯂꯩꯁꯤꯅ ꯆꯥ ꯍꯩꯕ ꯂꯣꯏꯔꯕꯣ ꯅꯪꯕꯣ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣꯆꯥꯁꯦ ꯌꯥꯝ ꯐꯕꯅꯦ ꯏꯅꯝꯃꯅ ꯅꯨꯡꯁꯤꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩ ꯐꯕꯗꯣ ꯑꯗꯨꯒꯤ ꯁꯥꯎꯅꯤꯡꯕꯒꯤ ꯋꯥꯅꯤꯗ ꯍꯥꯟꯅꯗꯤ ꯇꯥꯃꯣꯆꯥ ꯀꯧꯕꯁꯦ ꯌꯥꯝ ꯍꯩꯅꯔꯝꯗꯦ ꯅꯪꯅ ꯁꯨꯝ ꯀꯧꯕꯗꯣ ꯑꯗꯨꯗ ꯀꯧꯒ꯭ꯔꯤꯅꯦ ꯂꯥꯛꯑꯣ ꯆꯥꯗꯣ ꯄꯥꯏꯔꯛꯑꯣ ꯍꯣꯏ ꯃꯌꯥꯝꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯤꯔꯝꯗꯨꯅ ꯇꯣꯝꯊꯤꯟꯒꯤ ꯄꯤꯕ ꯆꯪꯉꯛꯏ ꯇꯣꯝꯊꯤꯟ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯁꯤꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯑꯌꯣꯏꯕꯒꯤ ꯄꯤꯕ ꯆꯪꯉꯛꯏꯅꯦ ꯅꯨꯄꯤ ꯑꯇꯩ ꯑꯣꯏꯔꯝꯃꯗꯤꯅꯦ ꯄꯤꯕꯗꯤ ꯂꯥꯏꯔꯗꯅ ꯂꯣꯟꯕꯤꯔꯛꯑꯣꯏ ꯊꯛꯇꯧꯕ ꯏꯀꯥꯏꯍꯦ ꯅꯪ ꯋꯥꯇꯥꯁꯤꯗꯤ ꯏꯀꯥꯏꯔꯨꯅꯨ ꯊꯛꯑꯣ ꯑꯕꯦ ꯅꯪꯁꯦ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯤꯁꯦ ꯀꯩꯒꯤꯅꯣ ꯇꯣꯝꯊꯤꯟ ꯆꯥꯗꯨ ꯂꯧꯗꯨꯅ ꯊꯛꯏ ꯈꯪꯉꯦ ꯌꯥꯔꯦ ꯇꯧꯕꯤꯔꯛꯑꯅꯨ ꯈꯤꯠ ꯃꯁꯛ ꯐꯖꯕꯤ ꯃꯌꯥꯝꯗꯣ ꯑꯗꯨꯗ ꯍꯥꯏꯌꯨ ꯑꯩꯈꯣꯏꯗꯤ ꯊꯤꯕꯅꯤꯅ ꯆꯥꯒ ꯍꯥꯒꯦ ꯇꯧꯏ ꯌꯥꯝ ꯊꯛꯅꯤꯡꯕ ꯑꯗꯨꯒꯤꯅꯤ ꯇꯣꯝꯊꯤꯟ ꯆꯥꯗꯨ ꯊꯝꯗꯨꯅ ꯂꯩꯁꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯑꯕꯦꯝ ꯁꯥꯎꯔꯅꯣꯕ ꯇꯥꯃꯣꯆꯥ ꯂꯥꯜꯂꯦ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦꯁꯦ ꯁꯥꯎꯗꯤꯌꯦ ꯇꯥꯃꯣꯆꯥ ꯊꯛꯑꯣ ꯑꯩꯁꯨ ꯏꯃꯥ ꯍꯣꯏꯒ ꯊꯛꯎꯔꯒꯦ ꯍꯣꯏ ꯍꯣꯏ